ꯑꯗꯨ ꯃꯦꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩ ꯑꯃ ꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯗ ꯉꯁꯤ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯊꯕꯛ ꯆꯠꯂꯝꯗ꯭ꯔꯦ ꯃꯥ ꯑꯩ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯥ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯏꯅꯝꯃꯒꯤ ꯐꯣꯟꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯕꯦꯂꯦꯟꯁꯄꯨ ꯍꯥꯞꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯏ ꯐꯣꯟꯗꯣ ꯕꯦꯂꯦꯟꯁ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅ ꯋꯥꯆꯞꯇ ꯁꯤꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯣꯏꯔꯒꯀꯣ ꯕꯦꯂꯦꯟꯁ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯈꯣꯏꯗꯥꯒꯤꯁꯨ ꯑꯣꯏꯅ ꯄꯥꯔꯛꯑꯒꯦ ꯁꯤꯡꯖꯨꯁꯦ ꯆꯥꯅ ꯆꯝꯄ꯭ꯔꯥ ꯂꯩꯔꯦꯀꯣ ꯆꯝꯄ꯭ꯔꯥ ꯁꯨꯝꯅꯤꯡꯕ ꯃꯤꯅ ꯁꯨꯝ ꯁꯨꯝꯕ ꯌꯥꯕꯅꯦ ꯁꯨꯝꯅꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯎ ꯑꯍꯥꯟꯕꯗ ꯁꯅꯥꯊꯣꯏ ꯀꯣꯏꯖꯦ ꯃꯥꯏꯁꯦ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯉꯁꯤꯗꯤ ꯁꯥꯏ ꯉꯥꯡꯉꯦꯀꯣ ꯍꯥꯎꯇꯦ ꯊꯨꯝ ꯈꯔ ꯋꯥꯠꯂꯦ ꯃꯣꯔꯣꯛꯈꯔ ꯁꯥꯏ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯑꯁꯦꯡꯕ ꯍꯣꯏ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦꯀꯣ ꯁꯅꯥꯊꯣꯏ ꯊꯨꯝ ꯋꯥꯠꯄ꯭ꯔꯥ ꯀꯩꯝꯇ ꯋꯥꯠꯇꯦ ꯑꯗꯨꯒꯀꯣ ꯑꯩꯅ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯊꯨꯝ ꯋꯥꯠꯂꯦ ꯊꯨꯝ ꯌꯥꯛꯑꯗꯤ ꯌꯥꯛꯑꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯁꯥꯔꯗꯤ ꯁꯥꯔꯦ ꯁꯤ ꯏꯔꯣꯝꯕꯁꯤꯗꯤ ꯑꯩ ꯀꯌꯥ ꯍꯥꯎꯇꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯑꯁꯤ ꯈꯛꯇꯪ ꯌꯦꯡꯕꯒꯤ ꯑꯣꯏꯔꯝꯅꯤꯕꯀꯣ ꯑꯗꯨꯒ ꯆꯥꯒꯦ ꯑꯃꯨꯛꯀ ꯁꯤꯡꯖꯨꯁꯦ ꯈꯨꯕꯤꯒ ꯀꯣꯠꯐꯝ ꯈꯪꯗ꯭ꯔꯦ ꯐꯣꯟ ꯄꯥꯏꯕꯅꯤꯅ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯅ ꯂꯣꯟꯁꯦ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯕ ꯖꯥꯠꯅꯤ ꯍꯩꯕ꯭ꯔꯥ ꯃꯅꯥ ꯍꯥꯏꯅꯩ ꯃꯅꯥꯗꯨꯅ ꯏꯆꯟ ꯃꯩꯁꯅꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯃꯤ ꯈꯔꯅ ꯍꯩꯕ꯭ꯔꯥ ꯃꯥꯅ ꯍꯩꯕ꯭ꯔꯥ ꯍꯥꯏꯔꯦꯗꯅꯀꯣ ꯍꯩꯕꯥꯜ ꯍꯥꯏꯕ ꯌꯥꯎꯔꯛꯏ ꯍꯩꯕꯤꯑꯦ ꯈꯇꯪ ꯍꯩꯕꯥ ꯍꯥꯏꯕ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯁꯨꯝ ꯍꯩꯕꯥꯜ ꯃꯅꯥ ꯁꯝꯗ ꯊꯦꯒꯠꯀꯦꯗꯧꯕꯅꯦ ꯁ꯭ꯇꯥꯏꯜ ꯇꯧꯕ ꯅꯠꯇꯦꯀꯣ ꯍꯩꯕꯥꯜ ꯃꯅꯥ ꯍꯩꯕ꯭ꯔꯥꯜ ꯑꯩꯗꯤ ꯍꯩꯄꯥꯟ ꯍꯥꯏꯒꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯑꯩꯅ ꯁꯣꯏꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯈꯪꯗꯦ ꯃꯐꯝꯒꯤ ꯃꯥꯟꯅꯗꯕꯗꯤ ꯃꯥꯜꯂꯦꯕꯀꯣ ꯃꯥꯟꯅꯗꯦ ꯈꯔꯕꯨꯗꯤ ꯃꯥꯟꯅꯗꯕꯅꯦ ꯂꯣꯟꯁꯦ ꯀꯣꯕꯤꯒ ꯀꯣꯠꯄꯒ ꯆꯥꯟꯅꯗꯦꯗ ꯁꯤꯡꯖꯨꯁꯦ ꯉꯥꯛꯇ ꯆꯥꯕ ꯉꯁꯤꯗꯤ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯃꯨꯛꯕꯥꯡ ꯅꯠꯇꯦꯕꯀꯣ ꯁꯤ ꯉꯝꯗ ꯇꯥꯔꯁꯨ ꯑꯩ ꯁꯨꯝ ꯇꯣꯛꯀꯦ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯊꯥꯖ ꯆꯦꯅꯦꯜ ꯃꯥꯏꯁꯨ ꯌꯨꯇꯨꯕ ꯍꯥꯡꯉꯤꯅꯤꯀꯣ ꯇꯧꯔꯤꯁꯦ ꯌꯥꯝ ꯋꯥꯏ ꯏꯕꯦꯝꯃ ꯅꯪ ꯀꯣꯛꯁꯨ ꯈꯔ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯍꯣꯃꯣ ꯃꯥꯜꯂꯦ ꯐꯖꯕꯤꯁꯨ ꯁꯥꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩ ꯐꯖꯕꯤ ꯀꯩꯁꯨ ꯁꯥꯗꯦꯀꯣ ꯑꯩ ꯐꯖꯕꯤ ꯁꯨꯡꯁꯥ ꯁꯥꯈꯤꯗꯦ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯁꯛꯁꯨ ꯊꯤ ꯑꯗꯨꯒ ꯑꯩꯁꯦ ꯀꯣꯛꯁꯨ ꯈꯔ ꯆꯥꯛꯄ ꯃꯥꯜꯂꯦ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯆꯥꯛꯄꯅꯣ ꯑꯩꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯣꯛ ꯆꯥꯛꯄ ꯂꯣꯏ ꯃꯥꯟꯅꯗꯕꯅꯦ ꯈꯨꯆꯥꯛ ꯃꯥꯟꯅꯗꯕꯅꯦ ꯑꯗꯣ ꯑꯩꯒꯤꯅ ꯈꯨꯆꯥꯛ ꯑꯃ ꯇꯥꯔꯦ ꯍꯣꯃꯣ ꯃꯥꯜꯂꯦ ꯁꯛꯀꯤ ꯋꯥꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯠꯀꯤ ꯀꯩꯅꯣꯗ ꯂꯩꯔꯦꯗ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯄꯤꯔꯛꯄꯒꯤ ꯑꯩ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯑꯩ
ꯍꯟꯕ ꯍꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯁꯨ ꯑꯩ ꯍꯩꯇꯦ 사बꯗꯁꯨ ꯌꯥꯗ꯭ꯔꯦ next comment 시제 꽌 ꯐꯩꯌꯦꯕꯀꯣ 마세 누빠네ꯕ 마나 ꯑꯩ ꯅꯍꯥꯟꯒꯤ ꯄꯤꯔꯤꯌꯗꯀꯤ ꯃꯇꯥꯡꯒꯤꯗ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯏ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕꯀꯣ ꯃꯥꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯗꯤ ꯀꯩꯁꯨ ꯋꯥꯔꯣꯏꯕꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯋꯥꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯏ ꯅꯨꯄꯤ ꯃꯁꯦꯟꯗ ꯁꯤꯌꯔ ꯇꯧꯗꯣꯏ ꯃꯍꯨꯠꯄꯨꯗꯤ ꯃꯥꯒꯤ ꯃꯥꯏ ꯅꯨꯄꯥꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯗꯅꯀꯣ ꯃꯥꯏ ꯅꯨꯄꯥꯗꯗꯤ ꯑꯩꯈꯣꯏ ꯄꯤꯔꯤꯌꯗꯀꯤ ꯃꯇꯥꯡꯗ ꯀꯩꯝ ꯈꯪꯕꯤꯔꯔꯣꯏ ꯈꯣꯠꯂꯣꯏ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯔꯔꯣꯏꯕꯀꯣ ꯃꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯤ Period is an untold painful story of every girl's ko. Most men don't have any idea what girls and women have to go through period pain. Yam chumme. Most ko haidi nupa mayam amadi haidi khangdaba layeba. Khoi nupida phawriba chaina adagi nupi khradi ko khangma ngamdabagi phamungde heta malo tharo onba yaweba. adagi period ki matangda painkiller chasanbana chingba adagi water bag tawraga mabukta thamba ising asaba thakpa mayam ama taweba. ꯑꯗꯣ ꯅꯨꯄꯥ ꯈꯔꯅꯗꯤ ꯈꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯄꯤ ꯈꯛꯇꯅ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯍꯦꯟꯇꯣꯔꯛꯇꯅ ꯃꯥꯅꯁꯨ ꯈꯪꯉꯤꯁꯦ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯗꯥ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯃꯥꯅ ꯍꯦꯟꯅ ꯈꯪꯕꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯨꯃꯥꯏꯅ ꯈꯪꯉꯛꯄꯁꯦ ꯑꯃꯨꯛ ꯆꯥꯒꯦ ꯁꯤ ꯁꯝꯁꯦ ꯌꯥꯝ ꯈꯩꯅꯗꯦꯕ ꯑꯩ ꯌꯦꯔꯨꯝ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯏꯅ ꯉꯥꯡꯕꯗ ꯑꯩ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯑꯩ ꯂꯣꯏꯅ ꯆꯥꯔꯣꯏꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯇꯟ ꯀꯩꯀꯥꯗꯤ ꯈꯔ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯄꯨꯛꯁꯦ ꯁꯣꯛꯇꯧ ꯃꯥꯜꯂꯦꯕ ꯑꯗꯒꯤ ꯃꯟꯗꯥꯅꯅꯦꯀꯣ ꯃꯟꯗꯥ ꯊꯣꯛꯆꯣꯝꯅ ꯍꯥꯏꯔꯛꯄꯅꯦ ꯆꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯆꯥꯛꯁꯨ ꯑꯗꯨꯝ ꯆꯥꯔꯒ ꯃꯟꯗꯥ ꯉꯁꯤꯗꯤ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯑꯦꯀꯣ ꯃꯟꯗꯥ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯏ ꯁꯨꯝ ꯄꯥꯔꯛꯄꯅꯦ ꯑꯃꯨꯛ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯌꯦꯔꯨꯝ ꯑꯗꯒꯤ ꯃꯊꯪꯗꯅ ꯁꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯦ ꯑꯩ ꯍꯥꯏꯗꯣꯔꯒꯦ ꯄꯨꯊꯦꯝ ꯊꯣꯏꯕꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯆꯍꯤ 23 이제 짝이게. ꯇꯌꯥꯏ ꯅꯪꯒꯤ ꯅꯁꯛꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯌꯥꯝꯅꯁꯨ ꯄꯛꯇꯦ ꯅꯨꯄꯥ ꯃꯥꯜꯂꯤꯔ ꯅꯨꯄꯤ ꯃꯥꯜꯂꯤꯔ ꯀꯩꯅꯣꯃꯗꯤ ꯅꯪꯒꯤ ꯁꯛꯇꯣ ꯀꯤꯌꯦ ꯇꯌꯥꯏ ꯑꯩꯒꯤ ꯁꯛꯁꯤꯗ ꯀꯤꯔꯗꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯥꯟꯕꯗ ꯀꯤꯔꯗꯤ ꯀꯩꯗ ꯍꯥꯏꯗꯤ ꯌꯦꯟ ꯍꯨꯏ ꯍꯧꯗꯣꯡ ꯁꯟ ꯑꯣꯛꯅꯆꯤꯡꯕ ꯃꯣꯏꯗꯗꯤ ꯀꯤꯔꯣꯏꯗ꯭ꯔꯥ ꯂꯝ ꯑꯣꯛ ꯑꯗꯒꯤ ꯂꯝꯁꯥ ꯃꯣꯏꯅ ꯆꯤꯡꯕꯗꯣꯏꯗꯤ ꯑꯣꯏꯅ ꯃꯥꯏꯗꯣ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯈꯪꯗꯦꯕ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯃꯥꯜꯂꯤꯔ ꯅꯨꯄꯥ ꯃꯥꯜꯂꯤꯔ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯁꯛꯇꯤ ꯅꯨꯄꯥ ꯃꯥꯟꯖ ꯇꯥꯔꯁꯨ ꯑꯩꯒꯤ ꯏꯁꯥꯗꯤ ꯅꯨꯄꯤꯅꯤꯀꯣ ꯁꯥꯎꯌꯦꯗꯦ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯄꯤꯔꯛꯄꯒꯤ
nupi pure nupa nate ꯂꯩꯇ꯭ꯔꯕꯣ ꯑꯗꯨꯒ ꯁꯥꯟꯇ ꯃꯨꯛꯕꯥꯡꯒꯤ ꯁꯥꯏꯠ ꯑꯦꯐꯦꯛꯁ ꯑꯣꯏꯅ ꯐꯤꯕꯝꯗꯤ ꯐꯖꯔꯛꯑꯦ ꯅꯪꯅ ꯑꯩ ꯃꯨꯛꯕꯥꯡꯒꯤ ꯁꯥꯏꯠ ꯑꯦꯐꯦꯛ ꯑꯣꯏꯅ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯋꯥꯛ ꯑꯥꯎꯠ ꯇꯧꯋꯦ ꯁꯥꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕꯀꯣ ꯅꯣꯏꯅ ꯎꯗ ꯇꯩꯅꯦ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯁꯦ ꯅꯣꯏꯈꯠꯇꯦ ꯍꯥꯏꯔꯤꯗꯣ ꯑꯗꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯣꯚꯔꯂꯣꯗꯇ ꯆꯥꯗꯦꯕ ꯑꯣꯚꯔꯂꯣꯗ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯆꯥꯔꯅꯤ ꯅꯨꯡꯗꯥꯡꯗ ꯆꯥꯔꯅꯤ ꯑꯌꯨꯛꯇ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯅꯨꯡꯗꯥꯡꯗꯁꯨ ꯆꯥꯁꯜꯂꯅꯤ ꯅꯨꯡꯊꯤꯟꯗꯁꯨ ꯑꯆꯣꯏꯄ ꯃꯌꯥꯝ ꯆꯥꯁꯜꯂꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯑꯝꯇ ꯇꯧꯗꯦꯕ ꯑꯌꯨꯛꯇ ꯆꯥꯔꯒꯅ ꯑꯩ ꯅꯨꯡꯗꯥꯡꯗ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠꯅꯦ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯏꯅꯦ ꯑꯩ ꯑꯌꯨꯛꯇ ꯃꯨꯛꯕꯥꯡ ꯇꯧꯔꯒꯗꯤ ꯅꯨꯡꯗꯥꯡꯗ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯆꯥꯛꯈꯣꯝ ꯑꯃꯈꯛꯇꯪ ꯆꯥꯔꯒ ꯑꯃ ꯑꯅꯤ ꯆꯥꯔ ꯇꯣꯛꯑꯦ ꯆꯈꯥꯎ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯆꯥꯔꯒꯅ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯗꯕ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯆꯥꯔꯒ ꯑꯗꯒꯤ ꯃꯨꯛꯕꯥꯡꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯅꯝꯁꯜꯂꯒ ꯂꯩꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅꯅꯦ ꯁꯥꯏꯠ ꯏꯐꯦꯛ ꯐꯤꯕꯝꯗꯤ ꯐꯖꯔꯦ ꯁꯛꯀꯤ ꯋꯥ ꯗꯥꯏꯜꯒꯤ ꯋꯥꯗꯤ ꯊꯤꯕꯅꯦꯕꯀꯣ ꯑꯗꯣ ꯐꯤꯕꯝꯗꯤ ꯑꯩ ꯀꯥꯏꯗꯦꯅ ꯁꯤꯁꯤ ꯄ꯭ꯔꯤꯇꯤ ꯍꯥꯏꯕ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯥꯟꯕ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯒꯠꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯀꯩ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯁꯤꯗꯔꯦ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯆꯦꯆꯦꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯦ ꯁꯤꯁꯦ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯣꯏꯅꯦ ꯄ꯭ꯔꯦꯃꯤꯀꯥ ꯕ꯭ꯂꯣꯛ ꯑꯦꯟ ꯏꯠ ꯍꯧꯗꯣꯡꯅ ꯈꯣꯡꯕꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯒꯤ ꯃꯊꯪꯗ ꯌꯥꯝ ꯄꯛꯇꯦ ꯅꯪ ꯑꯃ ꯃꯥꯒꯤ ꯀꯃꯦꯟ ꯉꯥꯛꯇꯅꯤꯀꯣ ꯄꯤꯔꯛꯏꯁꯦ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯃꯨꯛꯀ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤꯅꯦ ꯍꯣꯏ ꯅꯣꯏꯅ ꯌꯦꯡꯕꯤꯕꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣꯠ ꯂꯩꯕꯅꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯔꯣꯏꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯁꯤꯗꯕꯤ ꯂꯩꯌꯣꯕ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯔ ꯂꯩꯕꯤꯌꯣꯕ ꯑꯃꯨꯛꯀ ꯅꯨꯡꯁꯤꯅꯤ ꯑꯃꯨꯛꯀ ꯅꯨꯡꯁꯤꯔꯣꯏ ꯑꯃꯨꯛꯀ ꯅꯨꯡꯁꯤꯅꯤ ꯑꯃꯨꯛꯀ ꯅꯨꯡꯁꯤꯔꯣꯏ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯨ ꯅꯨꯡꯁꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯅꯣꯏꯗ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯃꯨꯛꯀ ꯂꯣꯏꯔꯦ ꯁꯤꯅ ꯑꯩ ꯀꯃꯦꯟ ꯌꯥꯝꯅ ꯈꯠꯇꯦꯕꯀꯣ ꯑꯊꯤꯕ ꯀꯃꯦꯟꯕꯨꯗꯤ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩ ꯀꯃꯦꯟ ꯊꯤꯕꯁꯦ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯁꯨ ꯃꯌꯥꯝꯒꯤ ꯕꯤꯠꯇꯀꯣ ꯀꯃꯦꯟ ꯄꯥꯊꯣꯔꯛꯄꯅꯤꯗ ꯃꯊꯪꯗꯁꯨ ꯀꯃꯦꯟ ꯄꯥꯊꯣꯛꯑꯒ ꯆꯥꯎ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯑꯩ ꯄꯥꯊꯣꯔꯛꯀꯦ ꯁꯨꯝ ꯑꯩ ꯁꯤꯡꯖꯨ ꯂꯦꯝꯃꯦ ꯁꯥꯕ ꯌꯥꯗꯦ ꯃꯦꯝ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯧꯔꯣꯏꯒꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯧꯒꯦ ꯈꯟ ꯇꯥꯔꯗꯤ ꯂꯣꯏꯅ ꯆꯥꯁꯟꯅꯤꯕꯀꯣ ꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎ ꯆꯝꯄ꯭ꯔꯥꯗꯣ ꯁꯥꯏ ꯁꯨꯡꯖꯟꯗꯩꯁꯦ ꯑꯩꯅ ꯃꯇꯥꯏ ꯈꯛꯇꯪ ꯁꯨꯡꯉꯤꯗꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟꯁꯨ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯁꯨꯝ ꯆꯥ ꯌꯥꯏꯗꯅꯀꯣ ꯆꯣꯠ ꯇꯧꯗ꯭ꯔꯁꯨ ꯚꯤꯚꯤ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯛꯁꯤꯗꯤꯀꯣ ꯅꯣꯡꯃ ꯊꯤꯕꯅꯦꯕ ꯅꯣꯡꯃ ꯐꯖꯕꯅꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯀꯦꯔꯒꯉꯁꯤ ꯀꯦꯌꯦꯕꯀꯣ ꯈꯔ ꯑꯗꯨꯅ ꯉꯁꯤ ꯈꯤꯇꯪ ꯐꯖꯔꯝꯒꯅꯤ ꯀꯦꯕ ꯃꯇꯥꯡ ꯌꯥꯎꯋꯦ ꯑꯩ ꯁꯨꯡꯀꯦ ꯀꯦꯗꯅ ꯄꯤꯁꯨꯝ ꯁꯪꯉꯒ ꯂꯤꯞꯁꯇꯤꯛ ꯁꯪꯉꯒ ꯍꯦꯛꯇ ꯃꯨꯛꯕꯥꯡ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯧꯈꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯑꯩ ꯄꯥꯎꯗꯔ ꯍꯧꯖꯤꯛꯅ ꯀꯩ ꯍꯥꯏꯅꯤ ꯄꯥꯎꯗꯔ ꯊꯥꯗꯅ ꯑꯗꯒꯤ ꯃꯥꯁꯀꯔꯥ ꯈꯤꯇꯪ ꯁꯪꯗꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕꯀꯣ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯅ ꯁꯛꯁꯦ ꯈꯤꯇꯪ ꯑꯃꯨꯛꯀ ꯉꯥꯝꯊꯣꯛꯏꯅꯦꯕꯀꯣ ꯁꯤꯗꯒꯤ ꯊꯤꯖꯤꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯀꯩꯝ ꯀꯦꯗꯕꯤꯗ ꯀꯩ ꯍꯥꯏꯅꯤ ꯁꯛꯁꯦ ꯑꯄꯨꯝꯕꯤ ꯃꯥꯜꯂꯦꯕꯅꯤ ꯀꯦꯗ꯭ꯔꯗꯤ ꯑꯗꯨꯅꯦ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯑꯩ ꯃꯁꯥꯒꯤ ꯁꯛ ꯊꯤꯕꯩꯅꯦ ꯑꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ